Andro hairiba khungang asi Bharat Lengaki ekhoi Ministry of Tourism na ekhoi masagi lamgi oiba natki oiba culture aduga ekhoi langai na chingba maihorol dagi horak aba langai pukai na chingba ngak tuna thamak pagidamakta ekhoi Andro hairiba khungang asibu tourism department na ekhoi tourism village oina khwaidagi fajaba khungang sing khangat pada ekhoi Manipur gi oina Andro hairiba khungang asi shu handak jahi gi oina yaurokle hairiba hiramasida ozagi wakhanda kari kari phaubi bage aduma khaktang hana phongdokpiyo aigi ming Sakol Sam Chandra Maite do object kabarda adegi Facebook ta mayama mathagal aide tourism department na aide Andro si nat boyo khatpa adugolaba khungang ni aide yu thongjarga pokpa amasung sibada akhoi yu amasung kanu si yawi aide pokpada sibada yaubune na thana ba yadraba adugumlaba posak ama oi aduna akhoi sida lairiba nomajing hairiba jingna siso androna kana tawbune aduna akhoi yokhalaga forest singna 1966 ta Indian Forest Act na aide Reserve Forest ne da laukthokpi adubo adugi matam adugi khulakpa Chandra Samai dra sida yungniba nungse si yungmi be si Chandra Samai riba sina objection tawe akhoi de mai hob khungkhang ne mai thana ba yadba nate haidra adu forest singna so akhoi pamde tawbo yaroi haibagi andro de pama man tawti magi lapu bayam leisi porobasi tangkhai mandro gini ki leiriba porsinti aduna asigumlaba mayam singsibo khagat piraktana adubo yamna khoina nungai jedabana mamna ngarang han si hek khabarda garida phongpa matamda akhoi Manipur Sarkar gi tourism department na akhorom na sibabu imanungda karimta hibiraktabase asi khoi nungai jede koi kullase khwaidagi phajaba ekhoi tourism village ne haina khangat pada ekhoi India lengakna Bharat lengakna haibiraklabasu ekhoi Manipur gi leiriba tourism department ki maikai dagi di ekhoi kungang asida wahi ama fawba phongdok pirakpase hojik fawbu gi oina leitribane ba leitri aide hojik kongol leidi madu tourism department na aide phajaba khungang ama ne haibagi port sheet leiragade moigi department na chi amadi pifam thokpra haibagi polama khoina khanjaba adubo hayeng phaugi manungda de hayeng de palorga so tangkut ma thoi na dumen haibani moi genudu adu mokhoi yathang kitang khuso ngai bene adubo kari har kadrino director du koi chalaga unabagi polama de hayeng de tawge de khali maroi no za ekhoi handaki oina ekhoi tourism village oina khangat pa yaurok pasida Andro sida ekhoi mayam hek khangnari basi maru oina hojik lairiba Andro gi mai hairiba mafam asine aduga ekhoi Andro gi Sandai Park hairiba mafam aduga maroina Andro gi ekhoi cultural complex oina lairiba hairiba mafam singse ekhoi tourism na lakba matamda khwaidagi yengbada nungaiba khwaidagi phajaba pukning huba haiba mafam ama soibiri ada hairiba mafam asida lairiba ekhoi Andro gi mai haina khangnari base masi ekhoi na hana tajabada ekhoi ahalon sing haibiramba matamda so ekhoi mai je sumut mut panai di haina su haibi hairiba mai asigi matang da dioja wafam khajitang phongdokpi mai si asigi mai da manungda hauji haugriba mai si asi mai khena kias na haubunati ko waga uga taknaraga wadugi maming wangangai udugi maming unganga ikai kawe asumaina puthangkok teki koi pai pusing hauraga lakpa nomajing sida lairamba jane khosi ai tati di edi de nongda lairen bakhang mana kangla ta pan mane dra adugi mamang de ising na thum jiledana ising thumi da nomajing degi palaga haujik na kaino ide khangnariba no gano no ning thoi de khangnariba si suma thangma khoi si somdi kum ko ja mi be si sing me be jaga da jakidroi ne ba adugumba gano oibe jane asina aroiba khundaba adumaina oigani akoina tiga chabada zamaroi na ekhoi Andro hariba khulasi da ekhoi handak ekhoi tourism village oina khangat par yaubi ra ise mafam asigi nat mafam asigi culture mafam asigi ekhoi maihorol dagi lairak laba langai singak tuna thamaki damaktani maroi na khangjaning basi
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯒ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯔꯤꯗ ꯃꯁꯥꯒꯤ ꯂꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯀꯜꯆꯔ ꯑꯃ ꯂꯩꯕ꯭ꯔꯥ ꯇꯣꯉꯥꯟꯕ ꯅꯥꯠꯀꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯕ꯭ꯔꯥ ꯀꯔꯤꯗ ꯈꯦꯠꯅꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯪꯖꯒꯦ ꯑꯣꯖꯥ ꯃꯁꯤꯗꯤ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯍꯔꯥꯎ ꯇꯌꯥꯝꯕꯗ ꯆꯪꯕ ꯌꯥꯗꯕ ꯀꯔꯤ ꯃꯔꯝꯒꯤ ꯆꯪꯕ ꯌꯥꯗ꯭ꯔꯤꯕꯅꯣ ꯍꯔꯥꯎ ꯇꯌꯥꯝꯕ ꯍꯥꯏꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅꯤ ꯌꯥꯝꯅ ꯁꯦꯡꯅ ꯍꯥꯏꯔꯒ ꯃꯩꯇꯩ ꯂꯩꯕꯥꯛꯇꯗꯤ ꯎꯃꯪ ꯂꯥꯏ ꯍꯩꯕꯅꯦ ꯑꯗꯨꯕꯨ ꯏꯁꯤꯡꯗꯒꯤ ꯏꯀꯧꯈꯠꯂꯒ ꯂꯧꯈꯠꯄꯅꯤ ꯑꯩꯈꯣꯏꯅ ꯀꯣꯔꯧꯊꯛꯇꯒꯤ ꯂꯧꯊꯔꯒ ꯀꯩꯅꯣ ꯇꯧꯕꯅꯤ ꯁꯤꯒꯤ ꯈꯦꯠꯅꯕ ꯈꯔ ꯂꯩ ꯃꯥꯏꯕꯤꯁꯨ ꯑꯩꯈꯣꯏ ꯁꯤꯗ 13 ꯂꯩ ꯑꯗꯒꯤ ꯄꯤꯄꯥꯁꯨ ꯈꯨꯜꯁꯤꯒꯤ ꯑꯣꯏꯅ 13 ꯂꯩ ꯈꯨꯜ ꯑꯁꯤꯗ ꯄꯥꯝꯕꯣꯜ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯖꯥꯔꯤ ꯑꯔꯥꯡꯕ ꯍꯥꯏꯗ꯭ꯔꯥ ꯏꯇꯣꯞ-ꯇꯣꯞꯄ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗꯣ ꯑꯗꯨ ꯉꯥꯛꯄꯒꯤꯗꯃꯛꯇ ꯄꯤꯔꯛꯄꯅꯦ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏ ꯂꯧꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯠꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯁꯤ ꯌꯥꯝꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯌꯦꯛꯇ ꯂꯥꯛꯇꯣꯔꯤꯅꯦꯕ 7-5 ꯍꯥꯏꯗ꯭ꯔꯥ ꯑꯩꯈꯣꯏ ꯁꯤꯅ 35ꯅꯦꯕ ꯁꯤꯗ ꯂꯩꯔꯤꯁꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯂꯩꯕꯤꯔꯝꯕ ꯈꯨꯂꯥꯛꯄꯁꯤꯡ ꯀꯔꯤꯁꯤꯡ ꯃꯌꯥꯝ ꯁꯤꯡꯅꯗꯦ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯃꯌꯦꯛꯁꯤꯡꯁꯤ ꯏꯪꯒ꯭ꯔꯥꯖꯤꯗ ꯍꯩꯇꯕꯅꯤꯅ ꯃꯣꯏꯗꯤ ꯑꯩꯁꯨ ꯍꯩꯇꯦ ꯍꯩꯇ꯭ꯔꯒꯁꯨ ꯑꯁꯤꯒꯤ ꯃꯌꯦꯛꯁꯤ ꯃꯣꯏꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯁꯦꯟꯗꯣꯛ ꯁꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦꯕ ꯑꯩꯈꯣꯏꯅꯗꯤ ꯃꯣꯏꯗꯤ ꯑꯟꯗ꯭ꯔꯣꯏꯗ ꯏꯕꯁꯤꯗ ꯑꯟꯗ꯭ꯔꯣ ꯇꯔꯣ ꯑꯅꯁꯇꯔꯣ ꯑꯣꯀꯥꯔ sida phalang nam singe ba akoi gina android da ibe sida an tro to da rofa ar ga ar si anasoro si ar oi ba adigi rofa si ar oi ba adugi he ga pangali gine adugi ne ai silak gumba moine yaw ba adugumba gi te me kite chana kibradu akoi so ya jai hoi hoi tabu da di akoi na hujik akoi na kan hairimna तबुदा दी नुंधा मीबा निंगेन थुंगोंदा खोइबु मरिंगदा जोनो सोंगी मखागी दुदा अदिगी आ कोदगजुम लाइरेम बिदा अदिगी अंद्रोदा खोइबु माउदा अदि कंखुइ शिरुंदा हाइबेसि मपि मे कुथागा मंगाने अदिगे थारगा कुथा तर ओइसि असिना अदुदने तरेट लाइसि संग तरेट तयोन तरेट दाइद्र लाइव पोषक सिंसी सिगिदा देखोइ सो याम गना nganingde mayek expert singna kana tawkibane adubo sagi thambire miwa pot singsi de halamana thambire miwa pot singsi de masak khangdraga de atai du masak khangoi haiba wafam si thamjani andro khola khamam moina ahoi ozana nga sai haibi khibada aikoigi khullasigi harauba matamda aikoigi atopa khudagi haiba tare atopa mafam dagi mi changhandaba haiba masu laibi oza masina kram haina tawbano changhanbada kayamuk yam kaibano karamba chatnabi laibagino masi yadaba ipai bu singna hoi haibade aswai sida shetliba phisi de harauba kakta shetpane oji ki phisi harauba na tabada shet ya deb adugi saba daraga so harauba kumda saga dawne sagi phisi phi pumnang gai leiri ba mayam ba haide thainage sida siselaga de sida kinabagi peti do adugumba su tari ba khang sida adu da sagi mapalom dagi na changba yadabane na changning bagi damakta mogi de phi thongde ka kai de hekta simba su yawe aide songbu lai singna adu nate hayang aina selakpada adugi phi singdu yarok pa yai ada kena tawuda aide nati oiba keno ne na nati oina adum ai chaninge nati oina so ai hindi jo ite english jo ite aide asum ai ngangi ba londa si moin hanga ga sadungang gani aide kogi gano singchi chanabi si adu asigi mayek sida sigi posida laga de mayek hekta lai mayekta aduna lain thau sarare na masanu bitere po hai side jagoi chaba yaroi natragana kari yaroi laipa khangmu yagdo yaroi haibena gumba adigi numi kapagi wari pada manungi masa aside ishaningdra asi gumba side ishaningdra aduga sagi sida sangba yadabadu de ma khak
ꯃꯩ ꯍꯧꯔꯤꯕ ꯁꯤꯈꯛꯀꯤ ꯄꯨꯝꯅꯃꯛꯁꯤꯒꯤ ꯁꯦꯕꯥ ꯇꯧꯖꯕ ꯈꯛꯇꯪ ꯍꯔꯥꯎꯖꯧ ꯍꯥꯏꯗ ꯄꯤꯔꯝꯕꯅꯦꯕ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯈꯣꯏ ꯈꯛꯀꯤ ꯁꯦꯕꯥ ꯐꯪꯉꯤꯕ ꯃꯤꯑꯣꯏ ꯁꯤ ꯈꯛꯇꯅ ꯍꯥꯏꯔꯤꯕ ꯍꯔꯥꯎꯕ ꯑꯁꯤ ꯌꯥꯎꯖꯧ ꯍꯥꯏꯗ ꯇꯧꯕꯤꯔꯝꯕꯅꯦꯕ ꯑꯗ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕꯗꯣ ꯑꯣꯖꯥꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎꯕ ꯃꯇꯝꯗ ꯁꯦꯠꯀꯗꯧꯕ ꯐꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯍꯔꯥꯎꯕ ꯃꯇꯝꯗ ꯁꯥꯕ ꯐꯤ ꯍꯥꯏꯅ ꯍꯥꯏꯕꯤꯀꯣ ꯍꯥꯏꯔꯤꯕ ꯐꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯈꯛꯇꯗꯃꯛ ꯁꯥꯕ ꯌꯥꯕ꯭ꯔꯥ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯐꯝꯗꯗꯤ ꯐꯤꯁꯤꯡꯁꯦ ꯁꯥꯕ ꯌꯥꯗꯕ꯭ꯔꯥ ꯑꯣꯖꯥ ꯀꯃꯥꯏꯅ ꯇꯧꯏ ꯁꯤꯃꯗꯤ ꯃꯗꯨꯗꯤ ꯀꯅꯥ ꯁꯥꯕꯗ ꯇꯣꯉꯥꯟꯕ ꯃꯩ ꯑꯗꯨꯗꯤ ꯄꯣꯛꯄꯗ ꯁꯤꯕꯗꯁꯨ ꯌꯥꯎꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯕꯗꯁꯨ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯐꯤꯁꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯐꯤꯁꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯥꯏꯕꯪ ꯃꯤꯁꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯥꯗꯒꯤ ꯄꯥꯏꯊꯔꯛꯄ ꯃꯇꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯐꯤꯗꯤ ꯁꯤꯖꯤꯟꯅꯕꯅꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯑꯗꯣꯝꯗ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥ ꯉꯁꯥꯏꯗꯒꯤ ꯑꯣꯖꯥꯒ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯖꯔꯛꯄ ꯃꯇꯝꯗ ꯑꯣꯖꯥꯅ ꯉꯥꯡꯕꯤꯔꯛꯄ ꯋꯥꯍꯩ ꯋꯥꯇꯥ ꯂꯣꯟꯕꯤꯔꯛꯄ ꯂꯣꯟ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯖꯔꯤꯕ ꯂꯣꯜꯁꯤꯒ ꯈꯖꯤꯛ ꯑꯗꯨꯝ ꯊꯩꯅꯕ ꯂꯣꯟꯅꯧ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯣꯖꯥ ꯃꯁꯤꯒꯤ ꯂꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕꯒꯤ ꯂꯣꯟꯁꯤꯗ ꯑꯗꯨꯝ ꯉꯥꯡꯕꯤꯕ꯭ꯔꯥ ꯁꯤꯒꯨꯝꯕꯒꯤ ꯇꯣꯟꯁꯤꯗ ꯑꯗꯨꯝ ꯉꯥꯡꯉꯤ ꯑꯩꯅ ꯉꯥꯡꯉꯤꯕ ꯄꯣꯠꯁꯤ ꯁꯤꯗ ꯂꯣꯏꯅ ꯉꯥꯡꯉꯤ ꯑꯗꯨ ꯈꯔ ꯑꯗꯨꯝ ꯅꯧꯋꯦ ꯅꯧꯕ ꯌꯥꯎꯋꯦ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯗꯨ ꯅꯧꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯂꯧ ꯎꯔꯨꯕ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯋꯥꯈꯜꯁꯨ ꯑꯃ ꯂꯥꯛꯀꯗꯣꯏꯅꯤ ꯃꯤꯑꯣꯏꯕꯁꯤ ꯑꯗꯨꯅ ꯉꯁꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒ ꯀꯨꯀꯤꯁꯤꯡꯁꯤꯅ ꯁꯤꯅ ꯑꯇꯣꯞꯄ ꯑꯣꯏꯈ꯭ꯔꯦꯀꯣ ꯀꯨꯀꯤꯁꯤꯡꯁꯤꯅ ꯂꯥꯛꯏꯕꯁꯤ ꯑꯅꯧꯕ ꯄꯣꯠꯅꯦꯕ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯄꯣꯠꯁꯤ ꯑꯅꯧꯕ ꯍꯣꯡꯖꯤꯜꯂꯛꯄꯅꯦꯕ ꯑꯗꯨꯒꯤ ꯈꯨꯂꯥꯛꯄ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗꯤ ꯌꯦꯜꯍꯧꯃꯤꯅꯦꯕ ꯈꯨꯂꯥꯛꯄ ꯍꯥꯏꯔꯤꯕꯁꯤꯗ ꯅꯤꯡꯊꯧꯁꯤꯡꯁꯤꯅ ꯇꯦꯛꯁ ꯑꯩꯈꯣꯏ ꯀꯨꯀꯤꯁꯤꯡꯁꯤꯅ ꯇꯦꯛꯁ ꯀꯥꯔꯒ ꯃꯣꯏꯒꯤ ꯂꯝꯗꯒꯤ ꯑꯃꯨꯛ ꯅꯤꯡꯊꯧꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯗ ꯄꯨꯈꯠꯂꯛꯑꯒ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯤ ꯇꯧꯔꯝꯃꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯔꯃꯥꯔꯣꯝꯗꯒꯤ ꯍꯥꯏꯇꯥꯔꯦ ꯄꯔꯃꯥꯔꯣꯝꯗꯒꯤ ꯆꯪꯁꯤꯜꯂꯤꯕꯁꯤꯡꯁꯤꯅ ꯑꯋꯣꯠ ꯑꯄꯥ ꯁꯥꯔꯒ ꯃꯩꯇꯩ ꯂꯩꯕꯥꯛꯁꯤ ꯑꯣꯠꯄꯅꯦꯕ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯑꯣꯜꯂꯤꯕ ꯄꯣꯠꯁꯤ ꯃꯣꯏꯁꯤ ꯈꯟꯗꯣꯛꯑꯒ ꯂꯣꯏꯅꯃꯛ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯑꯥꯏꯟꯅ ꯌꯥꯕ ꯃꯑꯣꯡꯗ ꯍꯥꯏꯗꯤ ꯀꯨꯀꯤ ꯍꯥꯟꯅꯒꯤ ꯂꯩꯔꯤꯕꯁꯤꯡꯁꯦ ꯂꯩꯍꯜꯂꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯥꯜ ꯂꯣꯏꯕ ꯄꯣꯠꯅꯦꯕ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯔꯤ ꯅꯠꯇ꯭ꯔꯕ ꯍꯥꯏꯗꯤ ꯏꯄꯥ ꯏꯆꯥ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯁꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯗꯤ ꯀꯣꯟꯅ ꯆꯪꯉꯛꯄꯅꯦ ꯍꯥꯏꯕꯒꯤ ꯁꯤꯟꯗꯣꯝꯗ ꯅꯤꯡꯊꯧꯏꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯁꯤꯗꯤ ꯀꯣꯟꯅ ꯆꯪꯉꯛꯄ ꯀꯩꯅꯣꯅꯦ ꯑꯣꯖꯥꯗꯣ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣꯒꯤ ꯃꯩ ꯍꯥꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯃꯁꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯁꯁꯤꯡꯅ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯐꯝ ꯑꯁꯤꯕꯨ ꯌꯦꯡꯕ ꯂꯥꯛꯏꯕ ꯃꯤꯁꯤꯡꯁꯤꯅ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯩꯁꯤꯕꯨ ꯁꯪꯕ ꯃꯤ ꯂꯩꯕꯤꯕ꯭ꯔꯥ ꯑꯣꯖꯥ ꯀꯃꯥꯏꯅ ꯇꯧꯏ ꯅꯝꯕꯣꯔ ꯍꯥꯏꯗ꯭ꯔꯥ ꯅꯝꯕꯣꯔ ꯍꯥꯏꯕꯁꯤ ꯃꯔꯤ ꯂꯩ ꯍꯧꯖꯤꯛꯀꯤ ꯂꯣꯟꯗꯗꯤ ꯆꯧꯀꯤꯗꯥꯔ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗꯅ ꯆꯧꯀꯤꯗꯥꯔ ꯍꯥꯏꯕ ꯃꯐꯝꯁꯤꯕꯨ ꯁꯦꯟꯅꯔꯤꯕꯁꯤ ꯃꯣꯏ ꯃꯔꯤ ꯊꯝꯃꯦ ꯑꯟꯗ꯭ꯔꯣ ꯌꯨꯝꯂꯥꯛ 2,900 ꯂꯩꯕꯁꯤ ꯑꯁꯤꯅ ꯃꯣꯏ ꯐꯧ ꯂꯥꯏꯇꯪ ꯈꯤꯛ ꯍꯦꯟꯕ ꯑꯃꯃꯝ ꯄꯤ ꯃꯣꯏꯒꯤ ꯇꯣꯂꯣꯞ ꯑꯣꯏꯅ ꯄꯨꯅꯃꯛꯅ ꯄꯨꯂꯞꯅ ꯈꯣꯝꯒꯠꯂꯒ ꯃꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯄꯣꯔꯥꯁꯤ 30-30 ꯑꯗꯨꯝ ꯐꯪꯖꯩ ꯃꯩ ꯁꯦꯟꯅꯔꯤꯕ ꯆꯧꯀꯤꯗꯥꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯑꯔꯤꯕ ꯂꯣꯟꯗ ꯅꯝꯕꯣꯔ ꯍꯥꯏꯁꯤ ꯅꯝꯕꯣꯔ ꯑꯗꯨ ꯑꯁꯤꯒꯤ ꯂꯣꯟꯁꯤꯁꯨ ꯇꯥꯔꯛꯇꯕ ꯀꯨꯏꯗꯔꯤꯅꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯅꯝꯕꯣꯔ ꯍꯥꯏꯁꯤ ꯀꯔꯤꯅꯣꯅꯦ ꯑꯩ ꯍꯪꯉꯤꯅꯤ ꯀꯩꯅꯣꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯅꯝꯕꯣꯔ ꯍꯥꯏꯁꯤ ꯆꯧꯀꯤꯗꯥꯔ ꯍꯥꯏꯕꯅꯤ ꯑꯗ ꯁꯤꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯁꯣꯒꯥꯏꯗ ꯂꯩꯔꯤꯕ ꯀꯣꯁꯣꯒꯥꯏꯗ ꯑꯩꯈꯣꯏ ꯂꯩꯔꯤ ꯄꯥꯈꯪꯐꯥꯜ ꯂꯩꯁꯥꯐꯥꯜ ꯂꯩꯔꯤꯁꯤ ꯀꯣꯁꯣ ꯍꯥꯏꯔꯤꯁꯤꯅꯦꯕ ꯀꯣꯁꯣ ꯑꯅꯤ ꯂꯩꯕ ꯄꯥꯈꯪꯐꯥꯜ ꯂꯩꯁꯥꯐꯥꯜ ꯂꯩꯌꯦ ꯁꯛꯗꯨꯗꯨꯗꯨ ꯁꯤ ꯂꯩꯔꯤꯁꯤ ꯑꯃꯅ ꯑꯁꯣꯝꯗ ꯂꯩꯔꯤꯁꯤ ꯑꯁꯤ ꯄꯥꯈꯪꯐꯥꯜ ꯂꯩꯁꯥꯐꯥꯜꯅꯦꯕ ꯑꯣꯖꯥ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯄꯥꯈꯪꯐꯥꯜ ꯂꯩꯁꯥꯐꯥꯜꯁꯦ ꯃꯁꯤꯒꯤ ꯁꯤꯖꯤꯟꯅꯐꯝ ꯍꯥꯏꯇꯥꯔꯦ ꯃꯁꯤꯅ ꯀꯔꯝ ꯍꯥꯏꯅ ꯇꯧꯕꯅꯣ ꯁꯤꯒꯤ ꯄꯥꯈꯪꯐꯥꯜ ꯂꯩꯁꯥꯐꯥꯜ ꯂꯩꯕꯁꯤꯗꯤ ꯅꯤꯉꯣꯜ ꯃꯆꯥ ꯍꯥꯏꯕ ꯑꯃ ꯈꯪꯖꯦꯜ ꯂꯩꯕ ꯑꯃ ꯑꯁꯤ ꯍꯥꯏꯔꯒꯗꯤ ꯑꯃꯨꯛ ꯅꯣꯏꯅ ꯑꯃꯨꯛ ꯈꯪꯉꯣꯏꯗꯣꯔꯤꯅꯦꯕ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤ ꯑꯗꯨꯅ ꯀꯕꯨꯏꯒꯤꯗ ꯄꯥꯈꯪꯐꯥꯜ ꯂꯩꯁꯥꯐꯥꯜ ꯂꯩꯇꯦ ꯐꯥꯜ ꯑꯃ ꯄꯨꯊꯣꯛꯑꯒ ꯑꯗꯨꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯦꯕ ꯃꯣꯏꯗꯤ ꯁꯪ ꯑꯣꯏꯅ ꯂꯩꯇꯦꯕ ꯁꯪ ꯑꯣꯏꯅ ꯂꯩꯔꯤꯗꯦ ꯑꯣꯡꯂꯤ ꯑꯟꯗ꯭ꯔꯣ ꯅꯠꯇꯅ ꯂꯩꯇ꯭ꯔꯦꯕ ꯍꯥꯏꯔꯤꯕ ꯄꯥꯈꯪꯐꯥꯜ ꯂꯩꯁꯥꯐꯥꯜ ꯍꯥꯏꯔꯤꯁꯦ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯁꯤ ꯌꯥꯝ ꯂꯩꯕ ꯑꯣꯖꯥ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯃꯩ ꯑꯁꯤꯕꯨ ꯁꯦꯟꯅꯕꯤꯔꯤꯕ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕꯗꯣ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤꯅ ꯏꯁꯝ ꯁꯝꯕꯤꯗ ꯆꯧꯀꯤꯗꯥꯔ ꯍꯥꯏꯖꯕ ꯃꯩꯒꯤꯁꯤꯅ ꯃꯤ ꯑꯅꯤ ꯑꯣꯏꯗꯣꯏꯕ ꯔꯣꯇꯦꯁꯟ ꯂꯥꯛꯀꯅꯤꯕ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯍꯧꯔꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯇꯟꯇꯤ ꯂꯨꯄꯥ 200 ꯆꯍꯨꯝ ꯑꯗꯨꯝ ꯂꯧꯒꯅꯤ
ꯑꯗꯨ ꯄꯤꯗ ꯌꯥꯔꯣꯏ ꯄꯤꯗ꯭ꯔꯦꯗꯤ ꯈꯨꯟ ꯇꯥꯊꯣꯛꯇꯣꯏꯅꯤ ꯂꯥꯛꯇ꯭ꯔꯤꯕ ꯃꯤꯁꯦ ꯂꯥꯛꯇ꯭ꯔꯤꯕ ꯃꯤꯁꯤ ꯈꯨꯟ ꯇꯥꯊꯣꯛꯀꯗꯣꯏꯅꯤ ꯅꯪ ꯀꯔꯤꯒꯤ ꯄꯤꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗ꯭ꯔꯥ ꯑꯗꯨꯅꯦ ꯍꯥꯏꯗ꯭ꯔꯥ ꯍꯥꯏꯗꯤ ꯁꯣꯁꯤ ꯃꯣꯏ ꯄꯤꯗꯕ ꯌꯥꯎꯋꯦ ꯃꯌꯥꯝ ꯑꯃ ꯉꯁꯥꯏꯒꯤ ꯁꯣꯗꯨ ꯑꯩꯅ ꯍꯧꯔꯒ ꯃꯤ ꯑꯃꯗ ꯊꯥꯡꯗꯣꯏꯅꯦꯕ ꯑꯁꯤꯗ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯄꯥꯈ꯭ꯔꯥ ꯍꯧꯗꯦ ꯄꯥꯈ꯭ꯔꯥꯅ ꯌꯥꯎꯕ ꯌꯥꯗꯕ ꯂꯨꯈꯥ ꯍꯧꯗꯦ ꯃꯣꯏꯒꯤꯗꯤ ꯏꯇꯣꯞ ꯇꯣꯞꯄ ꯑꯃꯈꯛ ꯂꯩꯔꯤ ꯊꯥꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤ ꯊꯥꯁꯤ ꯈꯨꯗꯤꯡꯒꯤ ꯁꯤꯗ ꯃꯤ ꯅꯤꯄꯥꯟꯅ ꯃꯥꯏꯀꯩ ꯃꯔꯤ ꯁꯤꯇꯪ ꯅꯤꯄꯥꯟꯗꯒꯤ ꯃꯤ ꯃꯔꯤꯅ ꯍꯥꯏꯗꯤ ꯔꯣꯇꯦꯁꯟ ꯇꯧꯔꯤꯕ ꯑꯗꯨꯗꯗꯤ ꯄꯨꯡ ꯌꯩꯔꯦ ꯄꯨꯝꯅꯃꯛ ꯁꯤꯡꯒꯤ ꯃꯩꯒꯤ ꯄꯨꯖꯥ ꯇꯧꯔꯦ ꯄꯨꯝꯅꯃꯛ ꯁꯤꯡꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯃ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯈꯪꯖꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣꯗ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯄꯨꯡ ꯑꯆꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯙꯣꯟ ꯄꯨꯡ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯩꯕ ꯌꯥꯗꯦ ꯊꯦꯡꯕ ꯌꯥꯗꯦ ꯃꯁꯤ ꯌꯩꯕ ꯉꯝꯕ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯉꯥꯡ ꯑꯃ ꯂꯥꯛꯀꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅꯕꯗ ꯇꯥꯖꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯁꯤꯅ ꯀꯃꯥꯏꯅ ꯇꯧꯏ ꯑꯣꯖꯥ ꯑꯁꯤꯗꯤ ꯀꯩꯅꯣꯅꯤ ꯄꯨꯡꯁꯤ ꯑꯍꯨꯝ ꯂꯩꯌꯦ ꯑꯍꯂꯨꯄꯥꯅ ꯅꯥꯔꯨꯄꯥꯅ ꯑꯃꯅ ꯁꯥꯒꯩ ꯃꯥꯄꯜ ꯑꯗꯒꯤ ꯑꯃꯅ ꯁꯥꯒꯩ ꯇꯔꯦꯠ ꯀꯩꯅꯣꯁꯤ ꯄꯅꯥꯁꯤ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯅꯥꯁꯤꯡꯅ ꯁꯤꯕꯨꯗꯤ ꯎꯔꯔꯣꯏ ꯑꯗꯨꯒ ꯁꯤꯗꯤ ꯑꯗꯨꯝ ꯎꯒꯅꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯌꯥꯔꯔꯣꯏ ꯅꯨꯃꯤꯠ ꯑꯃ ꯆꯪꯍꯟꯗꯦ ꯀꯣꯔꯧ ꯍꯩꯃꯟ ꯑꯃ ꯆꯪꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤ ꯆꯪꯍꯟꯗꯦ ꯑꯆꯨꯝꯅ ꯈꯛ ꯅꯣꯏ ꯂꯥꯛꯀꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯉꯥꯏꯕꯅꯤ ꯑꯗꯨ ꯑꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯤꯡꯁꯤ ꯑꯗꯨꯝ ꯆꯠꯅꯕꯤꯁꯤ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕꯅ ꯆꯠꯅꯕꯤ ꯍꯥꯏꯕ ꯄꯣꯠꯁꯤꯡꯁꯤ ꯂꯩꯇ꯭ꯔꯒꯗꯤ ꯅꯪ ꯀꯗꯥꯏꯗ ꯂꯥꯛꯏꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯍꯪꯕ ꯌꯥꯏꯕ ꯑꯗꯨ ꯍꯧꯖꯤꯛ ꯇꯥꯡꯈꯨꯜꯗ ꯆꯠꯂꯨ ꯃꯇꯝꯗ ꯈ꯭ꯔꯤꯁꯇꯦꯟꯅꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯕ ꯆꯍꯤ ꯆꯥꯝꯃꯒ ꯈꯛꯈꯤꯇꯅ ꯉꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤ ꯆꯠꯂꯝꯕꯅꯦꯕ ꯇꯥꯡꯈꯨꯜꯁꯤꯡꯁꯨ ꯑꯗꯨ ꯃꯣꯏꯅ ꯈ꯭ꯔꯤꯁꯇꯦꯟ ꯑꯃ ꯑꯣꯏꯅ ꯆꯠꯈꯤꯕꯅꯦꯕ ꯑꯗꯨꯅ ꯃꯣꯏꯅ ꯌꯨꯅꯤꯇꯤ ꯑꯃ ꯑꯗꯨꯝ ꯁꯦꯝꯈ꯭ꯔꯦꯕ ꯑꯗꯒꯤ ꯃꯩꯇꯩ ꯁꯣꯏꯔꯤꯗ ꯃꯩꯇꯩꯅꯦꯕ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯆꯍꯤ 100ꯒ 10 ꯑꯁꯥꯏꯁꯤꯐꯥꯎꯁꯤꯗ ꯀꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯤ ꯃꯥꯡꯈ꯭ꯔꯦꯕ ꯃꯥꯡꯈꯤꯗ꯭ꯔ ꯍꯧꯖꯤꯛꯇꯤ ꯊꯤꯒꯠꯅꯔꯛꯄ ꯃꯇꯝꯅꯦꯕ ꯊꯤꯒꯠꯅꯔꯛꯄ ꯃꯇꯝꯁꯤꯗ ꯐꯧꯊꯤ ꯊꯝꯃꯤꯕꯅꯦꯕ ꯑꯟꯗ꯭ꯔꯣꯏꯕ ꯄꯣꯠꯁꯦ ꯑꯗꯨꯅ ꯐꯧꯊꯤ ꯊꯝꯃꯤꯕ ꯄꯣꯠ ꯑꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯅ ꯆꯠꯅꯕꯤꯁꯤ ꯑꯗꯨꯒꯤ ꯆꯠꯅꯕꯤꯁꯤꯗꯒꯤ ꯂꯥꯛꯏꯅꯦꯕ ꯑꯩꯈꯣꯏꯗ ꯅꯤꯄꯥꯅ ꯁꯤꯕꯗ ꯃꯉꯥꯅꯤꯗ ꯁꯣꯔꯥꯠ ꯅꯨꯄꯤꯅ ꯁꯤꯕꯗ ꯃꯤ ꯀꯤꯂꯣꯅꯤꯒ ꯁꯣꯔꯥꯠ ꯂꯩꯔꯤꯁꯤ ꯑꯗꯣ ꯀꯩꯅꯣꯗ ꯅꯨꯄꯤꯅ 3ꯅꯤꯗ ꯄꯣꯛꯄꯗꯁꯨ 3ꯅꯤꯗ ꯁꯣꯁꯇꯤ ꯁꯣꯔꯥꯠꯁꯨ ꯀꯩꯅꯣ ꯃꯉꯥꯅꯤꯗ ꯅꯤꯄꯥꯅ ꯁꯣꯁꯇꯤ ꯄꯣꯛꯄ ꯁꯤꯕꯒ ꯄꯣꯠꯁꯤ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯅꯍꯥꯟꯋꯥꯏꯗꯒꯤ ꯍꯥꯟꯅ ꯆꯠꯅꯔꯤꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯒꯧꯔ ꯃꯩꯇꯩꯗ ꯆꯠꯅꯔꯤꯕ ꯑꯩꯈꯣꯏꯒꯤ 15ꯅꯤꯗ ꯁꯣꯔꯥꯠ ꯁꯣꯟꯕ ꯑꯗꯒꯤ 18 ꯃꯩꯇꯩ ꯑꯗꯨꯅ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯁꯦ ꯁꯨꯃꯥꯏꯅ ꯑꯟꯗ꯭ꯔꯣꯒꯤꯗꯤ ꯂꯩꯇ꯭ꯔꯤꯅꯦꯕ ꯑꯟꯗ꯭ꯔꯣꯒꯤꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ 5ꯅꯤꯒ 3ꯅꯤꯒ ꯅꯨꯄꯤꯅ 3ꯅꯤ ꯑꯣꯏꯗꯣꯏꯕ ꯅꯨꯄꯥꯅ 5ꯅꯤ ꯑꯣꯏꯗꯣꯏꯕ ꯆꯠꯅꯕꯤꯁꯤ ꯃꯌꯥꯝ ꯑꯃꯒꯗꯤ ꯄꯨꯔꯥ ꯈꯦꯠꯅꯕ ꯍꯥꯏꯕꯕꯨ ꯄꯨꯔꯥ ꯈꯦꯠꯅꯔꯦ ꯑꯣꯖꯥ ꯃꯔꯨꯑꯣꯏꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯁꯤꯕꯨ ꯉꯥꯛꯑꯒ ꯊꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯆꯧꯀꯤꯗꯥꯔ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯆꯧꯀꯤꯗꯥꯔꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯤꯁꯦ ꯑꯅꯤ ꯀꯔꯤꯒꯨꯝꯕ ꯃꯣꯏꯅ ꯁꯣꯁꯦ ꯁꯤꯟꯅꯗ꯭ꯔꯕ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯂꯥꯛꯇꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯗꯟꯗꯤ ꯑꯣꯏꯅ ꯆꯅꯤ ꯐꯥꯏꯟ ꯂꯧꯋꯦ ꯍꯥꯏꯕꯅꯆꯤꯡꯕ ꯍꯥꯏꯕꯤꯔꯦꯀꯣ ꯍꯥꯏꯔꯤꯕ ꯃꯩꯁꯤꯕꯨ ꯉꯥꯛꯑꯒ ꯊꯝꯃꯤꯕ ꯁꯦꯟꯅꯒꯗꯧꯔꯤꯕ ꯆꯧꯀꯤꯗꯥꯔꯁꯤꯡꯁꯦ ꯃꯈꯣꯏ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯁꯦ ꯑꯍꯣꯡꯕ ꯅꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯈꯨꯜꯅ ꯈꯟꯒꯠꯂꯤꯔꯥ ꯑꯣꯖꯥ ꯃꯣꯏꯁꯤ ꯀꯃꯥꯏꯅ ꯃꯣꯏ ꯔꯣꯇꯦꯁꯟ ꯑꯣꯏꯅ ꯁꯣꯁꯤ ꯄꯤꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯁꯣꯁꯤ ꯁꯤꯒꯤ ꯀꯦꯠꯀꯤꯒ ꯁꯤꯒꯤ ꯁꯣ ꯑꯅꯤꯁꯤ ꯃꯣꯏꯗ ꯄꯤꯕ ꯔꯣꯇꯦꯁꯟ ꯅꯥꯏꯅ ꯑꯗꯨꯅ ꯉꯁꯤꯅ ꯃꯍꯥꯛ ꯍꯧꯈ꯭ꯔꯦ ꯃꯥꯁꯤꯅ ꯃꯍꯥꯛ ꯍꯧꯈ꯭ꯔꯦ ꯁꯤꯅ ꯕꯣꯔꯗꯁꯤꯡꯁꯤꯅ ꯈꯪꯗꯣꯔꯤꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯧꯔꯗꯧꯔꯤ ꯁꯤꯡꯁꯤ ꯑꯗ ꯑꯔꯥꯡꯕꯗꯁꯨ ꯆꯥꯇ꯭ꯔꯨꯛ ꯂꯩꯕ ꯍꯥꯏꯔꯤꯕꯁꯤ ꯃꯣꯏꯒꯤ ꯆꯥꯃꯤꯟꯅꯕ ꯐꯪꯁꯟ ꯂꯥꯛꯇ꯭ꯔꯤꯅꯦꯕ ꯃꯊꯪꯒꯤꯗꯗꯤ ꯇꯥꯕ ꯇꯥꯔꯝꯃꯅꯤ ꯃꯦꯁꯤꯗꯗꯤ ꯑꯗꯨꯒꯤ ꯁꯤꯝꯇꯪ ꯍꯪꯉꯣꯕꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄꯒꯤ ꯈꯨꯜꯒꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯐꯝꯒꯤ ꯃꯤ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯃꯁꯨ ꯐꯣꯡꯗꯣꯛꯄꯤꯈ꯭ꯔꯤꯀꯣ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨꯗ ꯂꯥꯛꯆꯔꯒ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯤꯡꯉꯣꯜꯂꯣꯏꯕꯤꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯤꯡꯉꯣꯜꯂꯣꯏꯕꯤꯁꯤꯡ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯗꯨꯒ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯄꯥꯟꯈꯤꯕ ꯑꯩꯈꯣꯏ ꯅꯤꯡꯉꯣꯜꯂꯣꯏꯕꯤꯁꯤꯡꯁꯦ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎꯕꯁꯦ ꯌꯥꯎꯕ ꯂꯥꯛꯄꯁꯦ ꯆꯪꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯁꯤ ꯃꯇꯥꯡꯁꯤꯃꯁꯨ ꯃꯁꯤ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤꯗꯤ ꯂꯥꯏ ꯄꯨꯊꯈ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯕ ꯍꯥꯏꯗꯤ ꯀꯔꯤꯅꯤ ꯏꯝꯐꯥꯜꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯗ ꯅꯪꯍꯧꯗ꯭ꯔꯕꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯂꯥꯏ ꯍꯔꯥꯎꯕꯁꯤ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯆꯪꯉꯛꯑꯣ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯃꯣꯏꯗꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒ ꯁꯥꯔꯇꯤꯐꯤꯀꯦꯠ ꯐꯥꯎꯗꯦ ꯃꯥ ꯐꯥꯎꯗꯦ ꯌꯥꯅꯤ ꯍꯥꯏꯗꯤ ꯑꯁꯣꯝꯗ ꯆꯠꯈ꯭ꯔꯒꯁꯨ ꯍꯥꯏꯗꯤ ꯁꯦꯗꯨꯜ ꯀꯥꯁꯀꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯕꯦꯛꯋꯥꯔꯗ ꯑꯣꯏꯔꯤ ꯍꯩꯕꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯦ ꯍꯩꯕꯒꯤ ꯄꯣꯠꯇꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤꯡꯒꯤ ꯌꯥꯝ ꯗꯦꯂꯦꯟ ꯂꯩꯕ ꯑꯗꯨꯝ ꯌꯥꯎꯈꯠꯂꯛꯑꯦ ꯌꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝꯅ ꯍꯥꯏꯔꯒ ꯃꯦꯇ꯭ꯔꯤꯛꯇ
वाउदा केस नमदा तुयेता भाषा गिबा अर्चना मा केनो तो सलमदं माले इनागी वांगदा अदु असिगुंबा पोसक्सिंसी सुंग्याव खलपने लाइखलपने ना आइदे करी है थारे नेविगी लारिक तंबदे असुमना हेगलपा अदगी असिगी थबक पुबदे अमक याम लुखलपा सि खंगद्रगसु यादबा मयक्सी खंगद्रगसु यादे मयक्सी अंजी को हरिसी सि खंगद्रगदे अमक यादेबा अदुना सिगुंबा मयाम सिंसी अदुम लाई अदो मरुइना अखोगी मफम असिगी युम्बा लोन हाइजबा तारे अखोगी कारिगुंबा कनागुंबा अखोगी निंगोल लोइबिसिंग मफम असिदा युम पालकपा मतमदा अखोगी अंड्रोगी चटनबी नतबा अतोपा मफम अमदी अखोगी लुहोंगबा मतमदा हौजिकी मतमदा अखोगी पोटलोय शेटपा खोटपा हाइबा मयाम अमन लेबो हाइरिबा खुदिंग मक्से पोटलोय शेटपा यादबा मफम सो अदुम अखोगी मणिपुर मनुंगसिदा अदो अखोगी अंड्रोगी खुलसिगी ओइना अंड्रो खुलसिगी ओइना असिगुंबा अखोगी युम्बा लोन हाइजबा तारे मफम अमदगी अतोपा मफम अमदगी मफम असिदा युम पालकपा निंगोल सिंग दुगा मफम अम अखोगी अंड्रो खुलसिदगी अतोपा मफम अमदा युम पानखिबा निंगोल सिंग हाइजबा तारे अनी सिगी मरक्ता करम मखलगी खेतनबा लैबगे ओजा सिगुंबा अदुम खेतनबा को सिदे पोलोय सेटपसि यादे ओ खुलसिगी ओइना अदु अदुम कोई कनो गुम सेनबा को आयामना फने कुंबा दुम सेनै मागी आइदे कनो करी तारे मयेक नाइबा मागी तंबिरिबदु मामा मापाना तंबिरिबा फजगेरा फजरोइरा मागी सत्रा फने अमसुंग सत्रा फैसोमै लेरिबो पोसी असि कुंबसि अदुम सेलगा अदुम होंगबसि यावे मागी मतुंगिना अदुगा असैगी असोमदगी संगपा हाइदारे पोलोय सेलगा दरगसो याम सेंनारगा इरिन दुरेन सोमांगबसि यादेबको चनबीगी ओइना अदुम होतोंनारगा अदुम लांगनै अदुगा हुजिकी अदुगा मरु ओइना हाइरिबा नुपी मसा सि सोमदगी लौरुरगदे सोइसिदा मागी मरी मता थेरगा मसा सकपा अदुमैना चनबी मलै हाइबदी असैगी मागी अखोइगिदे पोकपदा नोगिदे सिंगुपना पुलप लोइद्रा अखोइगिदे सिबा मतमदा ओलिमियनी पोटलोइबा यावगदौबसे यावदौसी मक्साइबा मगा नियो मतुंग इनबायगा अदुना सैगे नियो मतुंग इनबदु थीनबैदमक्ता असाहिदा मामा मतरगार ओइ खुलसिगी ओइना खुलसि अदु अदुम मा चाकौबा अदि करी दौबा अदु कुंबा सनबिदु अदुम खुनसिगी दुना अदुम तौ पाइगनेबा ओइकी हाइरिबिसिना अदुना सैगे हयंग मागी मसा मसु लेरिबदु मा मसा मागी अमसु मसा मसुगी अदु पोंग तौदुगी असैगी मी अनि खक्तंग चंगिमदु अदु यानबै तमता अदो जाय खोगी मफम मफम खुदिंग मक्ता हौजिक लैरिबा सिंसे तोंगान तोंगान मखलगी खोगी धर्म हाइबा तारे मखल सुना खोगी मणिपुर से लेकाय लेकाय दो ओइगेरा खुन खुन दो ओइगेरा धर्म मखल सुना लैबा मफम मयाम म यावरि को जा मफम खुदिंग मक्ता अदो हाइरिबा खोगी अंड्रो हाइरिबा खुलसिगी ओइनसु हौजिक फावबदा खोगी लमदम मसिगी खुलसिगी नाटकी ओइबा कल्चरगी ओइबा खुदिंग मक्से योखतलगा थंबगी दमक्तने बंगासी खोगी टूरिज्म डिपार्टमेंट ना खोगी टूरिज्म विलेज ओइना खनगत पि इसे हौजिक फावबदा लैरइबा मवोंग सिदैसिदा अखोगी अतोप अतोप मफमदगी हाइजबा तारे अखोगी अंड्रोगी लैरिबा कल्चर नाटकी ओइबा सिंगसे खुदिंगमक्से अखोगी खजिक खजिकता ओरगसु होंगननबा हाइजबा तारे सिगुंबगी अतोप मफमदगी इथिलगुंबा पिबिरकपा लैबिब्रा ओजा क्रमाइन तविसि मासि यावदबा नते यावे ताना हंग इवदु पोटुदा होय असैगे खिजिक खिजिक होंगपैदुबो लुहोंगबसि अखोगिदे नुमिन वाखोंग लोलको मतमदा मांगोंदा तौरगा अमाइबा दुद माइजोइदारे अदुना तौरगा तौरमे हानाते अदुबो हौजिकते पालागा गाय तौखलिबे सिंसे अदुम खिकिते संगिलागा खजिक खजिकते दुम संगिला अहोंगबदि लैरिबा अदुबो अहोंगबदु लैरगसो अखोइना चाकुंबा नत्रंग करी तौबा काकाइरि सिंसे असैगी निवजा कौबा अदु तौबा हरि सिंसे हौजिकी लुहोंबदा लाइबदा संग यारिबु यानबगी तंग आइदे नुमि मंगानिदा हुमनिदा तौनबा यावे बेबगी चनबी मतुंगिना अदुबो अदु सिंगदुदे अखोइना खुन्नदे लौदे खुनगी ओइबदे अखोइ तरबो लेद्रा हौजिकसि याम सेंनारगा नान तौगी खुन तौखरा खोइदा आइदे इमथोंग तारा मंगासि सिंगलुप त्रांगमासि सिना शेर साम साम बुखलागा वायु दौरगा कोई उसोइने सिंगयु दौरगा
ꯑꯩꯈꯣꯏꯒꯤ ꯑꯁꯤꯃꯟꯁꯦ ꯑꯗꯨꯝ ꯇꯧꯈ꯭ꯔꯦ ꯈꯨꯟꯒꯤ ꯑꯣꯏꯅ ꯄꯨꯂꯞꯅ ꯑꯗꯨꯝꯕꯗꯤ ꯂꯩꯈ꯭ꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃ ꯂꯩꯇꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯔꯥꯠ ꯁꯣꯟꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯤꯒꯨꯝꯕꯁꯤꯗꯅ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯑꯣꯏꯕꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯗꯨꯅꯤ ꯇꯧꯕꯤꯕꯒꯦ ꯑꯁꯩꯒꯤ ꯅꯨꯄꯤꯗꯅ ꯃꯉꯥ ꯇꯔꯨꯛꯅꯤ ꯅꯤꯄꯥ ꯁꯤꯔꯒꯅ ꯃꯉꯥꯅꯤ ꯍꯥꯏꯔꯤꯁꯤ ꯄꯣꯛꯄꯗꯁꯨ ꯅꯨꯄꯤꯅ ꯇꯔꯨꯛꯅꯤꯗ ꯌꯨꯄꯥꯟ ꯅꯤꯄꯥꯅ ꯃꯉꯥꯅꯤꯗ ꯌꯨꯄꯥꯟ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏꯒꯤ ꯄꯥꯂꯥ ꯂꯦꯞꯄꯒ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯖꯍꯥꯟ ꯑꯗꯒꯤ ꯀꯣꯇꯥꯟ ꯑꯗꯨꯃꯗꯤ ꯂꯩꯇ꯭ꯔꯦ ꯁꯤꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗꯤ ꯂꯩꯇꯦ ꯁꯥꯏꯁꯤꯗꯗꯤ ꯁꯣꯔꯥꯠꯀꯤ ꯅꯤꯌꯣꯝꯗꯣ ꯑꯣꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯁꯤ ꯄꯦꯅꯥ ꯑꯗꯒꯤ ꯂꯥꯡꯗ꯭ꯔꯩꯕꯨꯡ ꯑꯗꯩ ꯁꯦꯟ ꯑꯗꯨꯒꯨꯝꯕꯗꯤ ꯇꯧꯅꯩ ꯁꯣꯔꯥꯠꯀꯤ ꯅꯨꯃꯤꯠꯁꯤꯗ ꯅꯠꯇꯦ ꯁꯣꯔꯥꯠꯀꯤ ꯅꯨꯃꯤꯠꯇ ꯋꯥꯔꯤꯒꯨꯝꯕꯕꯨꯗꯤ ꯑꯗꯨꯝ ꯌꯥꯎꯅꯩ ꯌꯥꯎꯅꯕꯁꯨ ꯌꯥꯎꯋꯦ ꯑꯄꯥꯝꯕꯅ ꯄꯥꯝꯗꯕꯅ ꯑꯗꯨꯝ ꯌꯥꯎꯗꯕꯁꯨ ꯌꯥꯎꯋꯦ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯦ ꯑꯗꯣ ꯑꯣꯖꯥ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯅꯥꯠꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯒꯤ ꯑꯣꯏꯕ ꯉꯥꯛꯇꯨꯅ ꯊꯝꯃꯛꯄꯁꯤꯗ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯐꯣꯡꯗꯣꯛꯄꯤꯈꯤꯕꯗ ꯈꯖꯤꯛ ꯑꯍꯣꯡꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯈꯖꯤꯛꯇꯪ ꯊꯧꯏꯟꯁꯤꯟꯗꯤ ꯂꯥꯛꯄꯒꯤ ꯐꯤꯕꯝꯗꯗꯤ ꯂꯥꯛꯄꯤꯔꯦ ꯍꯥꯏꯕꯤꯔꯣ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯔꯛꯏꯕꯁꯤꯗ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯆꯦꯟꯖꯦꯁ ꯈꯔ ꯂꯥꯛꯄꯁꯤꯗ ꯑꯣꯖꯥ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯃꯁꯤ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯈꯣꯏꯒꯤ ꯀꯣꯛꯀꯤ ꯃꯔꯨꯁꯤ ꯂꯨ ꯐꯨꯝꯕꯩꯗ ꯇꯧꯔꯝꯃꯦ ꯑꯁꯤꯁꯤꯡꯁꯤ ꯃꯥꯡꯁꯤꯜꯂꯛꯄꯒꯤ ꯁꯨꯝ ꯂꯩꯕꯁꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯇꯧꯕꯕꯨꯗꯤ ꯃꯥꯒꯤ ꯆꯥꯛꯌꯨꯝ ꯆꯪꯕꯕꯨꯗꯤ ꯑꯗꯨꯝ ꯇꯧꯔꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯉꯁꯥꯏꯒꯤ ꯂꯨ ꯍꯩꯕꯁꯤꯗꯤ ꯀꯣꯛ ꯑꯣꯏꯕꯅꯦꯕ ꯆꯛꯄꯂꯣꯟꯅꯦꯕ ꯑꯩꯒꯤ ꯀꯩꯅꯣꯁꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤ ꯆꯠꯅꯕꯤ ꯌꯥꯝ ꯁꯦꯡꯅꯔꯒ ꯑꯩꯈꯣꯏꯒꯤꯗꯤ ꯋꯥꯜꯂꯦꯂꯣꯟ ꯃꯤ ꯑꯃ ꯁꯤꯕꯗ ꯀꯩꯆꯥꯎ ꯀꯩꯔꯦꯟꯁꯤ ꯑꯗꯨꯅ ꯑꯣꯛꯁꯤꯌꯣ ꯑꯛꯁꯤꯌꯣ ꯍꯔꯪ ꯁꯅꯥ ꯄꯣꯉꯥꯔꯥꯗꯣ ꯍꯥꯏꯗ꯭ꯔꯥ ꯑꯣꯛꯁꯤꯌꯣ ꯍꯥꯏꯗꯤ ꯏꯄꯨꯄꯣꯛ ꯑꯛꯁꯤꯌꯣ ꯍꯥꯏꯗꯤ ꯏꯄꯦꯟꯄꯣꯛ ꯍꯔꯪ ꯍꯥꯏꯗꯤ ꯃꯊꯛ ꯍꯩꯕꯅꯦꯕ ꯁꯅꯥꯒꯤ ꯀꯩꯔꯥꯛ ꯊꯥꯔꯒ ꯌꯧꯒꯣ ꯍꯩꯕꯅꯦꯕ ꯂꯣꯟ ꯇꯥꯗꯦ ꯀꯩꯅꯣꯁꯤ ꯌꯥꯏ ꯁꯣꯟꯕꯗ ꯌꯥꯎꯕ ꯑꯗꯨꯕꯨ ꯁꯣꯟꯅꯗꯦ ꯃꯩꯇꯩꯒꯤꯅꯦꯗ꯭ꯔꯥ ꯇꯧꯔꯤꯕ ꯀꯩꯅꯣꯁꯤꯒꯤ ꯑꯗꯨꯝ ꯁꯣꯟꯅꯕ ꯌꯥꯎꯋꯦ ꯑꯗꯨꯒ ꯁꯅꯥꯒꯤ ꯀꯩꯔꯥꯛ ꯊꯥꯔꯒ ꯃꯍꯩ ꯀꯩꯅꯣ ꯌꯧꯒꯣ ꯍꯥꯏꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯇꯥꯏꯕꯪꯒꯤꯁꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯀꯩꯆꯥꯎ ꯀꯩꯔꯦꯟꯁꯤ ꯑꯁꯤ ꯑꯗꯨꯝ ꯌꯦꯛꯑꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏꯅꯃꯛ ꯋꯥꯜꯂꯦꯂꯣꯟ ꯀꯨꯗ ꯃꯥꯒꯤ ꯀꯨꯗꯨꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯇꯕ ꯃꯤꯒꯤ ꯊꯥꯡꯗꯣꯛꯅꯕ ꯀꯨꯗꯗ ꯌꯦꯛꯇꯣꯔꯤꯅꯦ ꯀꯩꯆꯥꯎ ꯀꯩꯔꯦꯜ ꯌꯦꯛꯇꯕ ꯑꯝꯇ ꯌꯥꯗꯦ ꯑꯗꯨꯅ ꯅꯨꯄꯤ ꯁꯤꯔꯁꯨ ꯅꯨꯄꯥ ꯂꯩꯇꯕ ꯌꯥꯎꯔꯁꯨ ꯂꯣꯏꯅꯃꯛ ꯋꯥꯜꯂꯦꯂꯣꯟ ꯑꯗꯣ ꯑꯣꯖꯥꯁꯤ ꯉꯁꯥꯏ ꯀꯩꯆꯥꯎ ꯀꯩꯔꯦꯜ ꯌꯦꯛꯄꯒꯤ ꯊꯕꯛꯁꯦ ꯃꯁꯤꯗꯤ ꯈꯨꯜ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯌꯦꯛꯄ ꯍꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯍꯩꯌꯦ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨꯕ ꯍꯩꯗ꯭ꯔꯥ ꯑꯃ ꯂꯩ ꯁꯤꯡꯖꯨꯕꯗꯨꯒꯤ ꯃꯊꯪꯗ ꯌꯦꯛꯀꯗꯧꯕ ꯑꯗꯨꯕꯨ ꯐꯝꯕ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯗꯤ ꯌꯥꯗꯦ ꯁꯤꯡꯖꯨꯕ ꯍꯥꯏꯕꯁꯤꯅ ꯀꯩ ꯁꯤꯡꯖꯨꯕ ꯍꯥꯏꯔꯤꯁꯤꯅ ꯂꯀꯥꯏꯗꯨꯒꯤ ꯁꯤꯟꯁꯨꯕ ꯍꯥꯏꯕ ꯁꯤꯟꯁꯨꯕ ꯍꯥꯏꯕꯅꯦꯕ ꯁꯤꯡꯖꯨꯕ ꯂꯣꯟ ꯁꯤꯟꯕ ꯂꯥꯡꯕ ꯃꯣꯏꯅ ꯂꯣꯏ ꯇꯧꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯈꯪꯖꯔꯛꯄꯗ ꯑꯟꯗ꯭ꯔꯣ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯦ ꯑꯩꯈꯣꯏ ꯆꯐꯨ ꯁꯥꯕ ꯃꯇꯝꯗꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯃꯤꯡ ꯆꯠꯄ ꯈꯨꯜ ꯑꯃꯗꯤ ꯑꯣꯏꯔꯤ ꯑꯗ ꯆꯐꯨ ꯁꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯗꯨꯃꯛ ꯁꯥꯕ ꯍꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯣꯖꯥ ꯃꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯐꯟꯖꯧꯕꯝ ꯍꯩꯕ ꯄꯤꯄꯥ ꯑꯗꯒꯤ ꯅꯤꯡꯊꯧꯖꯝ ꯍꯩꯕ ꯄꯤꯄꯥ ꯑꯗꯒꯤ ꯈꯨꯅꯨꯃꯌꯨꯝ ꯍꯩꯕ ꯄꯤꯄꯥꯁꯤꯅ ꯂꯩꯄꯥꯛ ꯂꯩꯊꯣꯡ ꯃꯣꯏꯅ ꯂꯩꯌꯦꯡꯉꯦ ꯂꯩꯌꯦꯡꯉꯒ ꯅꯣꯡꯉꯥꯜꯂꯒ ꯐꯩꯔꯦꯡꯒꯤ ꯃꯉꯥꯅꯤ ꯄꯥꯟꯕꯗ ꯄꯟꯆꯃꯤꯒ ꯍꯩꯕꯗꯨ ꯃꯤ ꯂꯣꯟꯅꯦꯗ꯭ꯔꯥ ꯄꯟꯆꯃꯤ ꯍꯥꯏꯁꯤꯗꯤ ꯑꯗꯨ ꯃꯉꯥꯅꯤ ꯁꯨꯕꯁꯤꯗ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯈꯨꯟ ꯃꯌꯥꯝ ꯆꯠꯂꯒ ꯇꯧꯔꯒ ꯑꯗꯨꯗ ꯁꯥꯅꯤꯡꯕ ꯁꯥꯕ ꯌꯥꯏ ꯇꯧꯕꯗꯗꯤ ꯂꯩꯁꯥꯕꯤꯗꯤ ꯁꯥꯟꯅꯗꯦ ꯆꯐꯨ ꯁꯥꯕꯁꯤ ꯂꯩꯁꯥꯕꯤꯗꯤ ꯁꯥꯟꯅꯗꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯧ ꯀꯨꯝꯃꯛꯄ ꯑꯗꯒꯤ ꯄꯨꯡ 2-3 ꯇꯥꯔꯗꯤ ꯆꯐꯨ ꯌꯩꯔꯛꯏꯕꯅꯤ ꯇꯣꯡ ꯇꯥꯡ ꯍꯩꯗ꯭ꯔꯥ ꯆꯐꯨꯁꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯁꯨ ꯁꯥꯔꯛꯇꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯡꯏꯕꯅꯤꯔꯦ ꯃꯣꯏ ꯈꯔꯗ ꯑꯃꯨꯛ ꯅꯉꯥꯏꯔꯝꯅꯤ ꯆꯐꯨ ꯁꯥꯔꯤꯁꯤ ꯌꯨꯝꯊꯣꯡ ꯀꯌꯥꯃꯨꯛꯇꯤ ꯁꯥꯕꯤꯔꯣ ꯆꯐꯨꯁꯦ ꯑꯁꯤ ꯂꯣꯏꯅ ꯁꯥꯔꯝꯃꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯣꯔꯐꯨꯁꯤ ꯊꯣꯔꯛꯑꯝꯕ ꯄꯣꯠ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯂꯩꯕꯥꯛꯀꯤ ꯆꯐꯨꯁꯤꯅ ꯆꯥꯛ ꯊꯣꯡꯉꯝꯃꯤꯅꯦꯕ ꯑꯗꯩ ꯂꯩꯕꯥꯛꯀꯤ ꯀꯩꯅꯣꯗꯨꯅ ꯏꯟꯁꯥꯡ ꯊꯣꯡꯉ ꯆꯥꯔꯝꯃꯤꯅꯦꯕ ꯑꯗꯨ ꯑꯁꯤꯗꯤ ꯀꯨꯏꯕ ꯅꯠꯇ꯭ꯔꯤꯕ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯇꯧꯔꯤꯉꯩꯗ ꯑꯟꯗ꯭ꯔꯣꯗ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯆꯐꯨ ꯂꯣꯏ ꯑꯣꯏꯔꯝꯃꯦꯕ ꯑꯟꯗ꯭ꯔꯣꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯩꯀꯥꯏ ꯈꯨꯗꯤꯡꯃꯛꯇ ꯀꯣꯔꯐꯨ ꯀꯔꯤ ꯆꯥꯎꯈꯠꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯗꯅ ꯑꯁꯤꯒꯤ ꯄꯣꯠꯁꯛꯁꯤꯡꯁꯤ ꯑꯣꯏꯔꯛꯄ ꯄꯥꯛꯇꯛꯅꯅ ꯁꯥꯔꯤꯕ ꯑꯣꯖꯥ ꯍꯧꯖꯤꯛꯁꯨ ꯆꯐꯨꯁꯦ ꯑꯗꯨꯝ ꯃꯣꯏ ꯈꯔ ꯁꯥꯔꯤ ꯑꯗꯨꯝ
ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯉꯁꯤ ꯐꯥꯎꯕꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯁ ꯁ꯭ꯄꯣꯠ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯟꯗ꯭ꯔꯣ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯁꯁꯤꯡꯅ ꯂꯥꯛꯄꯁꯦ ꯀꯌꯥꯃꯨꯛꯀꯤ ꯌꯥꯝꯕꯒꯤ ꯆꯥꯡꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯅꯨꯡ ꯈꯛꯇꯒꯤ ꯂꯥꯛꯄꯅ ꯑꯌꯥꯝꯕ ꯑꯣꯏꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯋꯥꯡꯃꯗꯒꯤ ꯇꯨꯔꯤꯁꯁꯤꯡ ꯂꯥꯛꯄꯁꯦ ꯀꯗꯥꯏ ꯐꯥꯎꯕꯒꯤ ꯆꯥꯡꯗ ꯂꯥꯛꯄꯤꯕꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯣꯔꯣꯅꯥꯒꯨꯝꯕ ꯑꯣꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯗꯒꯤ ꯀꯔꯤꯒꯨꯝꯕꯗꯗꯤ ꯌꯥꯝ ꯂꯥꯛꯑꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪꯗꯤ ꯂꯠꯂꯦ ꯑꯗꯒꯤ ꯃꯄꯥꯟ ꯂꯝꯗꯒꯤꯁꯨ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯎꯋꯦ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯍꯥꯏꯗꯤ ꯃꯌꯥꯡꯒꯨꯝꯕ ꯑꯗꯒꯤ ꯀꯩꯅꯣ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯂꯥꯛꯄ ꯃꯩꯇꯩꯁꯤꯡ ꯑꯗꯒꯤ ꯄ꯭ꯔꯚꯥꯗꯒꯤ ꯂꯥꯛꯄ ꯁꯤꯒꯨꯝꯕ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯗꯨꯝ ꯃꯣꯏ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯂꯩꯇꯥꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯁꯤꯕꯨ ꯈꯨꯔꯨꯝꯃꯒ ꯑꯗꯨꯝ ꯍꯟꯈꯤꯕ ꯁꯨꯝꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯏꯔꯥꯡꯁꯤꯅ ꯂꯩꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤꯗ ꯑꯗꯨꯝ ꯂꯥꯛꯆꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯩꯇꯩ ꯂꯩꯄꯥꯛꯁꯤꯗ ꯐꯝ 8 ꯁꯪ 8 ꯑꯗꯒꯤ ꯆꯌꯣꯜ 8 ꯑꯁꯤ ꯃꯩꯇꯩ ꯂꯩꯄꯥꯛꯅ ꯈꯟꯊꯔꯒ ꯍꯥꯏꯗꯤ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯊꯔꯒ ꯃꯁꯤꯅ ꯆꯨꯝꯒꯗ꯭ꯔꯥ ꯃꯁꯤꯅ ꯆꯨꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯁꯨ ꯂꯩ ꯑꯗꯒꯤ ꯌꯥꯝꯅ ꯁꯦꯡꯅ ꯍꯥꯏꯔꯒ ꯏꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠ ꯍꯥꯏꯇꯥꯔꯦ ꯙꯔꯃꯁꯥꯂꯥꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤ ꯀꯪꯂꯥꯗ ꯇꯧꯔꯝꯃꯗꯤ ꯃꯣꯏ ꯂꯩꯔꯣꯏ ꯃꯔꯝꯗꯤ ꯏꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠꯁꯤ ꯑꯩꯈꯣꯏꯒꯤ ꯑꯍꯟ ꯄꯟꯈ꯭ꯔꯕꯁꯤꯡꯁꯤꯅ ꯅꯤꯡꯊꯧꯐꯥꯎ ꯆꯪꯍꯜꯂꯝꯗꯦꯕ ꯁꯤꯌꯥꯔꯧꯕꯗ ꯌꯦꯡꯉꯣ ꯆꯪꯍꯟꯗꯦ ꯑꯗꯨꯅ ꯑꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯡꯁꯤ ꯀꯔꯤꯗꯒꯤꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯍꯥꯏꯔꯤꯕ ꯏ ꯑꯁꯤ ꯀꯔꯝꯕ ꯏꯅꯣ ꯍꯩꯔꯒꯗꯤ ꯌꯥꯝꯅ ꯃꯊꯧꯅꯥ ꯂꯩꯕ ꯄꯥꯡꯒꯜ ꯂꯩꯕ ꯂꯧꯁꯤꯡ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯐꯨꯔꯨꯞꯅꯤ ꯆꯛꯄ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯆꯛꯄꯅꯤ ꯆꯛꯄ ꯑꯟꯗ꯭ꯔꯣ ꯆꯛꯄ ꯐꯌꯦꯡ ꯆꯛꯄ ꯁꯪꯃꯥꯏ ꯆꯛꯄ ꯍꯥꯏꯕ ꯄꯣꯠꯁꯤ ꯑꯗꯨꯅ ꯆꯛ ꯍꯥꯏꯕꯁꯤ ꯑꯍꯥꯟꯕ ꯍꯥꯏꯕꯅꯦꯕ ꯃꯩꯇꯩ ꯂꯩꯄꯥꯛꯇ ꯇꯥꯕꯗ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯁꯤꯡꯁꯤ ꯀꯔꯤꯗꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯁꯤꯡꯉꯒ ꯑꯩꯈꯣই ꯏꯁꯦꯡ ꯉꯛꯇ ꯈꯠꯅꯕ ꯑꯩꯒꯤ ꯅꯨꯡꯁꯤꯅꯗꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯊꯣꯛꯄ ꯃꯁꯤꯗꯤ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯦ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯑꯁꯤꯅ ꯆꯨꯝꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤꯅ ꯐꯖꯅ ꯊꯤꯒꯠꯄꯤꯔꯒ ꯁꯤꯒꯤ ꯄꯣꯠꯁꯤꯃꯗꯤ ꯇꯧꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯤ ꯑꯟꯗ꯭ꯔꯣ ꯈꯨꯜꯂꯥꯛꯄꯅ ꯂꯩ ꯀꯜꯆꯔꯦꯜꯒꯤꯗꯃꯛꯇ ꯑꯟꯗ꯭ꯔꯣꯗ ꯁꯤꯒꯨꯝꯕ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯑꯗꯒꯤ ꯇꯨꯔꯤꯖꯝꯅ ꯁꯤꯒꯨꯝꯕ ꯚꯤꯂꯦꯖ ꯑꯃ ꯑꯣꯏꯔꯦ ꯂꯥꯎꯊꯣꯛꯄꯤꯔꯛꯄꯁꯤꯁꯨ ꯑꯁꯤꯅꯁꯨ ꯍꯦꯟꯅ ꯂꯥꯛꯀꯅꯤ ꯈꯟꯖꯩ ꯑꯗꯨꯒ ꯂꯝꯕꯤ ꯁꯣꯔꯣꯛꯁꯤꯗꯤ ꯈꯔ ꯈꯤꯇꯪ ꯐꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯤ ꯑꯗꯨꯝ ꯈꯨꯜꯂꯥꯛꯄꯝꯒꯤ ꯃꯥꯏꯀꯩꯗꯗꯤ ꯑꯗꯨꯝ ꯂꯩ ꯑꯗꯨ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯂꯥꯟ ꯑꯣꯏꯕꯒꯤꯅꯦ ꯈꯪꯗꯦ ꯀꯔꯤꯅꯦ ꯈꯪꯗꯦ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯂꯝꯕꯤꯗꯤ ꯌꯥꯗ꯭ꯔꯦ ꯑꯣꯖꯥ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯑꯣꯏꯅ ꯑꯁꯦꯡꯕ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯂꯥꯏꯅꯤꯡ ꯂꯤꯆꯠ ꯙꯔꯃ ꯊꯤꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯟꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯍꯧꯔꯣꯜꯗꯒꯤ ꯂꯩꯔꯛꯏꯕ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯅꯥꯠꯀꯤ ꯙꯔꯃꯒꯤ ꯆꯠꯅꯕꯤ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯤ ꯃꯐꯝ ꯑꯁꯤꯗ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯣꯏꯅꯃꯛ ꯂꯩꯖꯩ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯣꯖꯥ ꯀꯔꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯤꯅꯤ ꯑꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯉꯁꯥꯏ ꯍꯩꯈ꯭ꯔꯦ ꯐꯧꯊꯤ ꯊꯝꯃꯤꯗ꯭ꯔꯥ ꯍꯥꯏꯗꯤ ꯐꯧꯊꯤ ꯐꯧ ꯍꯩꯔꯤꯕ ꯂꯩꯔꯤꯕ ꯐꯧꯊꯤꯁꯤ ꯍꯨꯟꯗ꯭ꯔꯒꯗꯤ ꯌꯥꯄꯣꯟꯇꯦ ꯑꯗꯨꯅ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯈꯪꯉꯨꯕ ꯍꯩꯔꯨꯕ ꯅꯠꯇꯅ ꯁꯤꯒꯤ ꯆꯠꯅꯕꯤꯁꯤꯗꯤ ꯑꯟꯗ꯭ꯔꯣ ꯅꯠꯇꯅꯗꯤ ꯑꯇꯩꯗꯗꯤ ꯐꯪꯉꯔꯣꯏ ꯍꯥꯏꯕꯒꯤ ꯍꯥꯏꯗꯤ ꯊꯥꯖꯕꯗꯤ ꯂꯩ ꯑꯗꯨꯕꯨ ꯆꯠꯅꯕꯤꯁꯤꯅ ꯀꯩꯅꯣꯁꯤꯃ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯁꯤ ꯉꯥꯛꯏꯕꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯤꯡꯁꯤ ꯈꯨꯜꯂꯥꯛꯄ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗꯤ ꯑꯟꯗ꯭ꯔꯣ ꯅꯠꯇꯅꯗꯤ ꯎꯕꯗꯤ ꯐꯪꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯟꯗ꯭ꯔꯣꯅꯗꯤ ꯄꯤꯒꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯑꯗꯨꯝ ꯂꯩ ꯊꯥꯖꯕ ꯑꯗꯣ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣꯗ ꯂꯩꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯐꯝ ꯑꯁꯤꯒꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯀꯜꯆꯔꯒꯤ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯉꯥꯛꯇꯨꯅ ꯊꯝꯂꯛꯄ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯐꯨꯔꯨꯞꯇ ꯃꯩꯇꯩ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯁꯤꯕꯨ ꯉꯥꯛꯅ ꯍꯦꯟꯅ ꯊꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯣꯖꯥ ꯀꯔꯤ ꯋꯥꯐꯝꯗꯤ ꯊꯝꯕꯤꯅꯤꯡꯉꯤ ꯃꯁꯤꯗꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯃꯤꯠꯌꯦꯡ ꯈꯤꯇꯪ ꯆꯪꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯤ ꯑꯗꯨꯝ ꯂꯩ